ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯅ ꯁꯣꯏꯅꯥꯏꯕꯤ ꯂꯧꯈꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯤ ꯃꯦꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯃꯥꯕꯨ ꯌꯣꯛꯔꯛꯂꯤ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯩꯗꯤ ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯃꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯝꯃꯤ ꯃꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯇꯣꯟ ꯑꯁꯤꯒ ꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯛꯄ ꯑꯣꯏꯔꯕꯅꯤꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯂꯦ ꯑꯗꯨꯅ ꯃꯃꯥꯒ ꯃꯥꯟꯅꯕ ꯇꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯦꯂꯩꯃꯅ ꯃꯃꯥ ꯑꯁꯤ ꯅꯨꯡꯁꯤꯗꯕ ꯈꯛ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯃꯥꯇꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯌꯨꯝ ꯀꯩ ꯍꯤꯡꯒꯣꯜ ꯅꯨꯡ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯁꯔꯥ ꯐꯔꯥꯁꯥ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯠꯇꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠ ꯆꯠꯂꯝꯗꯦ ꯏꯉꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯣꯡ ꯑꯗꯨꯅ ꯀꯟꯅ ꯆꯨꯈ꯭ꯔꯒ ꯏꯉꯦꯜ ꯂꯣꯏꯔꯛꯄꯒꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯇꯧꯗꯨꯅ ꯂꯩꯕꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯏꯉꯣꯠ ꯃꯣꯠꯄ ꯏꯁꯣꯡ ꯁꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯥꯝꯅ ꯉꯜꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗꯣ ꯃꯐꯤ ꯐꯖꯕ ꯁꯦꯠꯆꯥ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯏꯃꯨꯡꯗꯒꯤ ꯁꯨꯃꯥꯡ ꯁꯥꯟꯅꯕꯨꯡ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯅ ꯏꯃꯨꯡꯗꯩ ꯊꯣꯔꯛꯄ ꯃꯆꯥ ꯃꯦꯂꯩ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯃ ꯃꯤꯡꯁꯦꯜꯗ ꯌꯦꯡ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯀꯨꯏꯗꯕꯒꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯗꯨꯅ ꯊꯣꯔꯛꯄꯗꯨꯕꯨ ꯎꯕꯗ ꯂꯩꯃ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯋꯥꯔꯍꯥ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯃꯥꯇꯣꯟ ꯅꯪꯁꯦ ꯑꯩꯅ ꯆꯥꯎꯅꯕ ꯌꯧꯔꯛꯏꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯟꯅꯕ ꯑꯗꯨꯝ ꯍꯦꯛ ꯍꯧꯔꯤꯕ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ ꯅꯪꯅ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯅꯤꯡꯕ ꯑꯃ ꯑꯣꯏꯗꯦ ꯃꯦꯂꯩ ꯃꯔꯝꯗꯤ ꯃꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯁꯧꯖꯤꯟꯅꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅꯁꯨ ꯈꯪꯕꯅ ꯊꯧꯁꯥꯗꯤ ꯃꯦꯂꯩ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯦꯅ ꯆꯨꯝꯅ ꯏꯃꯨꯡꯗꯩ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅꯔꯣ ꯏꯃꯥꯅꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥ ꯀꯣꯠꯆꯤ ꯀꯣꯠꯇꯨꯅ ꯈꯟꯅꯕ ꯍꯧꯔꯤꯁꯦ ꯍꯥꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯒ ꯈꯨꯝꯕ ꯁꯥꯏ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯍꯧꯔꯛꯏꯁꯦ ꯑꯁꯤ ꯀꯩꯒꯤꯅೋ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯕꯒꯤꯅೋ ꯍꯥꯏꯅ ꯑꯝꯇ ꯍꯥꯟꯅ ꯈꯜꯂꯨ ꯃꯔꯝ ꯑꯃ ꯂꯩꯇꯅꯅꯦ ꯍꯦꯛꯇ ꯆꯩꯅꯤꯡꯉꯤ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯨꯝꯅꯕ ꯈꯟꯒꯅꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯠ ꯍꯦꯛꯇ ꯁꯝꯅꯩ ꯃꯦꯂꯩ ꯁꯥꯎꯔꯝꯗꯕꯗꯣ ꯇꯁꯦꯡꯅ ꯃꯃꯥꯅ ꯑꯋꯣꯏꯗ ꯇꯥꯕ ꯃꯈꯩ ꯉꯥꯡꯅꯔꯛꯄ ꯑꯁꯤꯗ ꯁꯥꯎꯔꯛꯂꯦ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯜ ꯑꯗꯣ ꯃꯈꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯒꯝ ꯒꯝ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯅ ꯆꯥꯗꯧꯒꯤ ꯌꯦꯡꯗꯨꯅ ꯂꯩ ꯍꯔꯦ ꯀꯩ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯔꯝꯃꯤꯗꯅ ꯑꯩꯅ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗ꯭ꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯩ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯅꯋꯥ ꯐꯪꯗꯕ ꯇꯥꯔꯤꯅꯦꯍꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯃꯦꯂꯩ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯏꯃꯥ ꯅꯣꯡꯃꯇ ꯏꯃꯥ ꯏꯆꯥꯁꯦ ꯈꯔꯗꯅ ꯅꯨꯡꯁꯤꯅ ꯂꯩꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯩ ꯆꯤꯟ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯇꯥꯍꯟꯒꯅꯨ ꯀꯩꯗꯧꯒꯦ ꯃꯆꯥꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯎꯔꯛꯄ ꯑꯁꯤꯗ ꯀꯤꯔꯗꯨꯅ ꯂꯩꯃꯗꯣ ꯈꯔ ꯇꯞꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯁꯦ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯕꯗꯤꯅꯦ ꯑꯇꯩ ꯅꯠꯇꯦ ꯀꯣ ꯏꯕꯦꯝꯃ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯏꯆꯥꯅ ꯋꯥꯏ ꯇꯩꯅꯕ ꯅꯨꯔꯥ ꯑꯃꯣꯠꯄ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯄꯗꯣ ꯑꯗꯣ ꯏꯃꯥꯒꯤ ꯆꯠꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯥꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯆꯩꯕꯅꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯆꯩꯕ ꯅꯠꯇꯦꯀꯣ ꯃꯃꯥꯅ ꯇꯞꯊꯔꯛꯄ ꯑꯁꯤꯗ ꯃꯦꯂꯩ ꯃꯥꯁꯨ ꯇꯞꯊꯔꯛꯂꯤ ꯃꯦꯂꯩ ꯃꯃꯥꯗ ꯌꯦꯡꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦ ꯏꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯪ ꯂꯩꯀꯥꯏ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯅꯤ ꯑꯃꯨꯛ ꯐꯠꯇꯅ ꯈꯜꯂꯝꯅꯤ ꯏꯆꯦ ꯂꯩꯀꯥꯏꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯅꯔꯦ ꯃꯣꯏꯁꯦ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯇꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯣꯏꯁꯦ ꯀꯔꯝꯗ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯅꯠꯇꯦ ꯑꯩꯅ ꯀꯩ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦꯕ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯐꯥꯎ ꯍꯦꯛ ꯅꯤꯡꯊꯨꯡꯕ ꯅꯠꯇꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯦꯂꯩ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯏ ꯇꯩꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ ꯂꯩꯃꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯇꯐꯤꯡ ꯆꯪꯈ꯭ꯔꯦ ꯃꯦꯂꯩ ꯑꯗꯣ ꯃꯨꯔꯨꯝ ꯇꯞꯂꯤ ꯁꯣꯟꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯑꯁꯨꯛ ꯅꯨꯡꯗꯝ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯉꯛꯈꯤꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯂꯩꯗꯣꯏꯅꯣꯕ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯥꯡꯕ ꯌꯥꯕꯗꯤ ꯑꯩ ꯈꯥꯡꯂꯕꯅꯤꯀꯣ ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯨꯡꯗꯩ ꯂꯩꯃꯗꯣ ꯇꯐꯤꯡ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯝꯂꯦ ꯅꯕꯣꯛ ꯍꯣꯏꯗꯅꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯆꯠꯄ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅꯅꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ ꯑꯩꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯅꯪꯗꯤ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯝ ꯆꯥꯅ ꯇꯧ ꯏꯃꯥꯅꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯦ ꯃꯦꯂꯩ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯝꯗ꯭ꯔꯤꯉꯩꯗꯅꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯍꯜꯂꯛꯄꯅ ꯑꯍꯤꯡꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯧꯔꯗꯤ ꯏꯃꯥ ꯅꯪ ꯃꯄꯥꯗ ꯑꯍꯤꯡ ꯌꯥꯔꯛꯑꯦ ꯈꯪꯉꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯂꯩꯃꯗꯣ ꯆꯠꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯃꯦꯂꯩ ꯑꯁꯤ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯧꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯅꯤ ꯉꯥꯎꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯃꯃꯥ ꯂꯩꯃ ꯀꯤꯕꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯅꯨꯡꯁꯤꯅꯕꯗꯤ ꯇꯧꯔꯝꯃꯤ ꯃꯦꯂꯩ ꯃꯥꯁꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯆꯥꯏꯊꯩ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯥꯛꯁꯪ ꯆꯪꯉꯛꯇꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯦꯡꯐꯨꯗ ꯆꯥꯛ ꯃꯍꯤ ꯍꯥꯞꯄꯤ ꯑꯗꯨꯒ ꯆꯦꯡꯕꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯆꯦꯡꯕꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ ꯃꯁꯥꯗꯨꯗ ꯆꯦꯡ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯦ ꯃꯄꯤ ꯏꯔꯥꯆꯦꯜ ꯃꯩꯅꯥꯛꯂꯣꯝꯗ ꯃꯀꯣꯛꯇꯣ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯅ ꯀꯞꯄꯤ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯦꯛ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯩ ꯌꯥꯝꯅ ꯍꯣꯡꯉꯤ ꯌꯥꯝꯅ ꯑꯣꯜꯂꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯑꯣꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯩ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯅꯆꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯏꯄꯥ ꯂꯩꯇꯕꯩ ꯅꯆꯥꯏ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯋꯥꯔꯦ ꯕꯥꯕꯥ ꯅꯪꯕꯨ ꯑꯩꯒꯤ ꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯕꯥꯕꯥ ꯅꯪ ꯍꯜꯂꯛꯈꯣꯕ ꯑꯩ ꯋꯥꯔꯦ ꯑꯩ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯍꯤꯛ ꯀꯞꯄꯤ ꯀꯦꯅ ꯃꯧꯅ ꯃꯃꯥ ꯃꯄꯥ ꯃꯔꯨꯝ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯑꯁꯨꯝ ꯊꯣꯛꯂꯣ ꯇꯝꯕꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯦꯂꯩ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃ ꯆꯪꯉꯛꯀꯅꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯃꯇꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯑꯗꯣ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯊꯥꯔꯤꯛ ꯑꯣꯏꯔꯝꯂꯤꯕ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ ꯀꯩ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯃꯇꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯃꯦꯂꯩ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯌꯣ ꯃꯤ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯕꯗꯨꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯇꯥ ꯃꯦꯂꯩ ꯃꯇꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯤ ꯃꯕꯨꯛꯅꯤꯡ ꯑꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯗꯨꯅ ꯃꯦꯂꯩ ꯃꯄꯤ ꯇꯨꯞ ꯇꯥꯕ ꯃꯈꯩ ꯃꯇꯥꯗ ꯌꯦꯡ ꯀꯞꯅꯤꯡꯕꯗꯣ ꯈꯪꯖꯤꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯏꯇꯥ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯈꯤꯗ꯭ꯔꯣ ꯑꯩ ꯁꯤꯔꯒꯦ ꯏꯇꯥ
ꯑꯩꯕꯨ ꯊꯥꯗꯣꯛꯂꯨꯕ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯛꯆꯤꯟꯅ ꯈꯜꯂꯤꯕ ꯏꯇꯥ ꯀꯞꯀꯅꯨ ꯅꯪꯅ ꯁꯨꯝꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯃꯦꯂꯩ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯏ ꯊꯥꯔꯤ ꯇꯞꯅ ꯃꯥꯕꯨ ꯂꯦꯡꯒꯣꯟꯕꯤꯗꯨꯅ ꯇꯞꯅ ꯍꯪꯒꯨꯠꯇꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯃꯥꯅ ꯊꯨꯒꯥꯏꯔꯛꯂꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯀꯞꯄꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯀꯞꯄꯗꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯕꯗꯨꯕꯣ ꯃꯦꯂꯩ ꯆꯨꯝꯗ꯭ꯔꯤꯡ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡ ꯋꯥꯈꯜ ꯑꯗꯣ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯈꯨꯝꯃꯛꯏ ꯏꯇꯥ ꯆꯦꯡꯁꯨ ꯂꯩꯇꯦ ꯏꯃꯨꯡ ꯑꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥꯅ ꯈꯔ ꯉꯥꯡꯅꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯩꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯋꯥꯅ ꯁꯨꯝ ꯁꯤꯕ ꯉꯥꯏꯗꯧ ꯁꯔꯨꯛ ꯇꯥꯏꯕꯪ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥ ꯑꯗꯨꯒ ꯅꯪꯅꯅꯦ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯕꯒꯤꯅꯤ ꯂꯥꯛꯑꯣꯁꯦ ꯑꯩꯈꯣꯏꯗꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯂꯧꯕꯨꯛ ꯆꯠꯄ꯭ꯔꯥ ꯆꯤꯡ ꯀꯥꯕ꯭ꯔꯥ ꯄꯥꯠꯇ ꯀꯨꯝꯕ꯭ꯔꯥ ꯑꯃ ꯇꯧꯗꯨꯅ ꯁꯦꯜ ꯐꯪꯅꯕ ꯇꯧꯔꯁꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯕꯒ ꯀꯌꯥꯁꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯊꯥꯔꯤꯛ ꯃꯥꯅ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯀꯌా ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯥ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯟꯅꯔꯤꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯉꯤ ꯃꯦꯂꯩ ꯑꯗꯣ ꯌꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯍꯣꯏꯗ ꯃꯥꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯔꯤꯛ ꯊꯥ ꯍꯣꯏꯁꯨ ꯌꯧꯔꯦ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯀꯞꯄꯨꯕꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯔꯒ ꯄꯥꯈꯠꯅ ꯏꯆꯥ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯀꯞꯄꯤꯕꯨ ꯍꯥ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤꯅೋ ꯏꯃా ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯀꯞꯄꯤꯕ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯆꯥ ꯀꯅꯥꯅꯅꯦ ꯀꯔꯤ ꯍꯥꯏꯔꯛꯂꯤ ꯏꯆꯥꯗꯅꯦ ꯀꯅꯥꯅ ꯀꯩ ꯆꯩꯔꯛꯀꯦꯕ ꯍꯥꯏꯌꯨ ꯏꯃꯥ ꯆꯠꯇꯨꯅꯅꯦ ꯃꯣꯏꯕꯨ ꯆꯩꯒꯦ ꯃꯦꯂꯩ ꯆꯥꯎꯕꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯦ ꯃꯦꯂꯩ ꯃꯀꯣꯛ ꯑꯗꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯇꯞꯅ ꯏꯃꯥ ꯌꯥꯔꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯏꯃꯥ ꯆꯥꯛꯇꯣ ꯂꯣꯏꯔꯣ ꯏꯇꯥꯒꯅꯦ ꯑꯩꯒ ꯊꯕꯛ ꯆꯠꯀꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯕꯗꯣ ꯋꯥꯏꯑꯦꯕ ꯐꯤꯁꯥꯀꯣꯜꯗ ꯇꯤꯡꯕ ꯂꯪ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ರೆ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯆꯠꯂꯣ ꯌꯥꯏꯌꯦ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗꯅꯦ ꯃꯇꯝ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏꯗꯧꯅꯤ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯆꯠꯇꯧꯔꯤꯕꯅꯤꯅꯅꯦ ꯆꯦꯛꯁꯜꯂꯨꯀꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯣ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯉꯁꯤꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯀꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯒꯣꯏ ꯑꯗꯣ ꯃꯆꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯃꯃꯥ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯌꯦꯡꯕꯤꯕꯗꯣ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯊꯥꯒꯣꯏ ꯃꯆꯥꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥ ꯄꯥꯔꯤ ꯏꯆꯥꯅꯅꯦ ꯆꯠꯇꯣꯔꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯨꯀꯣ ꯁꯥ ꯑꯆꯧꯕ ꯐꯥꯔꯛꯇꯨꯅꯅꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯣꯌꯨ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯔꯕꯅꯤ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ ꯏꯃꯥ ꯅꯆꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯒꯜ ꯄꯤꯔꯕꯅꯤꯅ ꯅꯆꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯅ ꯅꯆꯥꯅ ꯈꯜꯂꯤ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥ ꯇꯥꯟꯕ ꯎꯃꯪꯂꯣꯝꯗ ꯂꯥꯛꯂꯦꯗꯣ ꯊꯧꯅꯥ ꯂꯩꯕ ꯍꯤꯌꯥꯏꯔꯦꯜ ꯀꯅꯥꯕꯨꯁꯨ ꯃꯥꯅ ꯀꯤꯗꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏꯒ ꯄꯥꯈꯪ ꯅꯤꯡꯊꯧ ꯑꯁꯤꯗꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯑꯉꯝꯕ ꯑꯃ ꯎꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯃꯥꯗꯤ ꯃꯦꯂꯩ ꯃꯥꯒꯤ ꯐꯖꯕ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏꯗꯤ ꯀꯤꯔꯦꯗꯣ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯗꯨꯅ ꯀꯩ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯅꯔꯛꯏ ꯏꯅꯤꯡꯊꯧ ꯈꯣꯡꯗꯣꯏꯕꯤꯔꯁꯤꯔꯥ
ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯈꯤꯗ꯭ꯔꯥ ꯂꯝꯕꯤ ꯑꯁꯤꯗ ꯀꯝꯗꯧꯁꯤꯒꯦ ꯂꯥꯏꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯗꯣ ꯇꯥꯔꯛꯂꯦ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯨꯡꯊꯤꯟ ꯇꯥꯔꯛ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏ ꯅꯨꯄꯤ ꯑꯅꯤꯈꯛ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯍꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯅꯣꯏꯕꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯊꯥꯔꯦꯛ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯒꯠꯅꯗꯤ ꯌꯦꯡꯗ ꯀꯤꯅ ꯃꯔꯨ ꯂꯨꯛꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏ ꯑꯁꯤ ꯂꯧꯕꯨꯛꯇ ꯀꯨꯝ ꯄꯤꯔꯨꯛ ꯍꯦꯛ ꯄꯥꯠꯇ ꯀꯨꯝ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ ꯑꯗꯣ ꯇꯞꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩ ꯃꯤꯡ ꯀꯧꯕ ꯅꯈꯣꯏ ꯑꯅꯤꯅ ꯄꯟꯊꯧ ꯄꯂꯦꯝ ꯃꯤꯡ ꯇꯥꯛꯂꯝꯃꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯣ ꯅꯤꯡꯊꯧ ꯋꯥꯍꯩ ꯑꯗꯨꯅ ꯄꯥꯈꯠꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯃꯣꯏꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯑꯗꯨꯒꯤ ꯃꯤꯡ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯝꯕꯤ ꯑꯗꯨꯗꯩ ꯈꯥꯏꯅꯔꯦ ꯃꯥꯒꯤ ꯂꯥꯛꯅꯔꯤꯕ ꯑꯗꯣꯝꯗ ꯆꯠꯅꯔꯝꯃꯤ ꯂꯕꯨꯛ ꯌꯧꯔꯛꯂꯕꯗ ꯊꯥꯔꯦꯛ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯕ ꯆꯪꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯥꯅ ꯀꯨꯞꯊꯅ ꯋꯥꯍꯪ ꯀꯌా ꯑꯃ ꯍꯪꯕꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩ ꯇꯞꯅ ꯊꯥꯔꯦꯛ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯩꯕꯨ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯅꯪꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯑꯁ ꯏꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯩ ꯉꯁꯤꯗꯤ ꯗꯥꯎꯁꯦ ꯌꯥꯝꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯩꯕ ꯇꯥꯏ ꯊꯥꯔꯦꯛ ꯇꯞꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯑꯃ ꯇꯧꯗꯕꯅ ꯀꯩꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕꯒꯤꯗꯤ ꯌꯥꯏ ꯑꯩꯅꯁꯨ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯅꯣꯏ ꯏꯃꯥꯗꯤ ꯊꯦꯡꯉꯒ ꯑꯗꯨꯝ ꯍꯜꯂꯛꯏ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯀꯩꯅꯣꯝꯅꯤꯀꯣ ꯅꯪꯅ ꯅꯨꯡꯇꯤ ꯈꯟꯅꯔꯤꯗꯣ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ ꯃꯥꯗꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯃꯤꯅ ꯏꯃꯥ ꯏꯆꯥꯁꯦ ꯈꯠꯅꯃꯟꯗꯅ ꯅꯨꯡꯁꯤꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯌꯥꯝꯅ ꯐꯠꯇꯦ ꯊꯥꯔꯦ ꯃꯆꯥ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯁꯤꯅꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯔꯤꯕꯁꯦ ꯍꯣꯏꯁꯦ ꯃꯥꯁꯨꯅꯦ ꯇꯞꯅ ꯃꯥꯏꯅ ꯐꯔꯛꯄ ꯍꯥꯏꯁꯨ ꯑꯣꯏꯖꯔꯖꯅꯤ ꯏꯇꯥ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ ꯅꯪꯅ ꯍꯦꯟꯅ ꯈꯜꯂꯒ ꯅꯪꯅ ꯍꯦꯟꯅ ꯋꯥꯖꯅꯤ ꯅꯪꯅ ꯏꯃꯨꯡꯒꯤ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯅꯣꯏ ꯏꯃꯥꯅ ꯅꯣꯡꯃꯇ ꯈꯟꯗꯦ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯑꯩ ꯍꯦꯟꯒꯦ ꯑꯗꯨꯕꯨ ꯊꯥꯔꯦ ꯃꯆꯥ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯅꯥꯎꯀꯨꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯆꯥꯒꯤ ꯑꯋꯥꯕ ꯈꯪꯗꯦ ꯐꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯁ ꯇꯣꯛꯂꯒꯦꯗ ꯊꯥꯔꯦ ꯑꯩꯒꯤ ꯋꯥ ꯉꯥꯡꯈ꯭ꯔꯕꯗꯤ ꯂꯦꯞꯇꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯏꯇꯥ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯕꯅꯤ ꯏꯕꯦꯝꯃ ꯀꯥ ꯍꯦꯟꯅ ꯃꯊꯥ ꯁꯥꯒꯅꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯣꯛꯅ ꯌꯨꯝ ꯄꯥꯟꯊꯣꯛꯀꯣ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯁꯅꯨ ꯑꯗꯨꯕꯨ ꯊꯥꯔꯦ ꯑꯁꯨꯛ ꯌꯥꯝ ꯃꯇꯤꯛ ꯆꯥꯅꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯃꯃꯨ ꯑꯣꯏꯕ ꯄꯥꯝꯗꯣꯏꯅꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏꯗ ꯂꯩꯁꯥꯗꯨꯅ ꯁꯨꯃꯛ ꯂꯩꯒꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯀꯩꯁꯨ ꯈꯟꯗꯦ ꯑꯣꯏꯔꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯗꯤ ꯅꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯍꯩꯔꯦ ꯍꯩꯇꯕ ꯂꯩꯇꯦ ꯏꯕꯦꯝꯃ ꯅꯪꯅ ꯃꯧ ꯑꯣꯏꯕ ꯏꯃꯨꯡꯗꯨꯗꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯆꯪꯕꯒ ꯄꯥꯡꯈꯠꯅꯤ ꯋꯥꯔꯤꯗꯣ ꯑꯃꯗꯩ ꯑꯃ ꯃꯔꯤ ꯁꯥꯕꯒꯤ ꯂꯣꯏꯅꯗꯦ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯊꯧꯅꯥ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯑꯁꯨꯝ ꯇꯧꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯃꯥꯌꯣꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯏ ꯏꯁꯣꯔ ꯃꯥꯅ ꯃꯦꯂꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯝꯃꯤꯕ ꯀꯔꯤꯕꯨ ꯊꯣꯛꯄ ꯍꯥꯏꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯁꯟꯅ ꯆꯥꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯃꯦꯂꯩꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯡꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯃꯤꯟꯅꯕ ꯃꯈꯣꯏ ꯑꯗꯣ ꯃꯊꯥ ꯁꯥꯔꯦ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯅꯥꯛ ꯅꯛꯅ ꯀꯩ ꯂꯥꯛꯄꯒꯤ ꯁꯃꯤ ꯐꯪꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯇꯥꯗꯦ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯏꯅꯤꯡꯊꯧ ꯀꯩ ꯃꯇꯧ ꯀꯧꯕꯒꯦ ꯀꯩ ꯑꯃꯣꯝꯅ ꯂꯥꯛꯇꯨꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯤꯗ꯭ꯔꯕ ꯁꯥ ꯐꯥꯕ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯑꯩ ꯁꯥ ꯐꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯏ ꯅꯨꯔꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ ꯊꯋꯥꯏ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯕꯣꯏ
ꯑꯩ ꯀꯩꯁꯨ ꯇꯧꯅꯤꯡꯕ ꯄꯣꯛꯇꯦ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤꯗꯣ ꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯤ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯂꯩꯃꯗꯣ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯝꯂꯣꯝꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯁꯥꯅꯩ ꯌꯨꯅꯩꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕ ꯆꯍꯤ ꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯂꯩꯃꯕꯨ ꯌꯦꯡꯅ ꯂꯩꯃ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯦꯛ ꯌꯥꯔꯕ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯄꯤꯗꯣꯏꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯕ ꯃꯄꯥ ꯑꯩꯅ ꯄꯥꯝꯗꯦ ꯅꯪ ꯑꯩꯅ ꯌꯥꯅꯕ ꯑꯁꯤꯒꯨꯝ ꯅꯆꯥ ꯏꯆꯥ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯅꯪ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯕ ꯃꯤꯃꯥꯡꯗꯁꯨ ꯐꯖꯕ ꯑꯣꯏꯔꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕꯁꯤ ꯀꯅꯥ ꯑꯃꯅ ꯈꯪꯈꯤꯕ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯍꯦꯛ ꯌꯧꯈ꯭ꯔꯕ ꯈꯨꯗꯛꯇ ꯎꯠ ꯑꯣꯜꯂꯦ ꯅꯥꯆꯨꯡꯗꯦ ꯂꯩꯃ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯑꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯔꯛꯄ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯒꯦ ꯏꯆꯥ ꯅꯨꯄꯤꯗꯣ ꯅꯃꯧ ꯑꯣꯏꯖꯔꯣ ꯑꯩꯅ ꯌꯥꯔꯦ ꯂꯩꯃ ꯑꯩꯅ ꯌꯥꯔꯕ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯤ ꯄꯤꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯁꯤ ꯉꯁꯤꯃꯛ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯒꯦ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯏ ꯂꯩꯃ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯈꯨꯗꯤꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯁꯦꯜ ꯈꯔ ꯑꯗꯨ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯂꯦ ꯂꯩꯃ ꯇꯥꯏꯕꯪꯄꯥꯟ ꯀꯥꯎꯔꯦ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯃꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯂꯩꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯍꯟꯈ꯭ꯔꯁꯤ ꯅꯪ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯛꯄ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯛꯂꯅꯨꯀꯣ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯣꯛꯇꯦ ꯂꯩꯃ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯏ ꯑꯅꯤꯡꯕ ꯑꯃ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥ ꯐꯠꯇꯕ ꯑꯉꯥꯎꯕ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯆꯥꯎꯔꯦꯜ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯤꯂꯩꯃꯥꯕꯨ ꯐꯥꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯇꯞꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯗꯤ ꯏꯄꯥ ꯏꯆꯥꯗꯤ ꯂꯣꯏꯔꯦ ꯅꯪꯅ ꯍꯩꯅ ꯇꯧꯔꯒꯅ ꯅꯪꯒꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦꯀꯣ ꯍꯣꯏ ꯕꯥꯕꯥ ꯅꯆꯥ ꯑꯩ ꯈꯪꯅ ꯇꯧꯖꯔꯛꯀꯦ ꯁꯣꯏꯗꯅꯕ ꯑꯩ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯦ ꯂꯩꯃꯗꯨꯅ ꯃꯄꯥ ꯑꯃꯗꯨꯗ ꯂꯩꯊꯣꯛꯏ ꯃꯍꯥꯛ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯅ ꯃꯦꯂꯩ ꯑꯗꯣ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯩꯔꯝꯃꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯌꯦꯡꯉꯣꯏ ꯅꯈꯣꯏꯁꯦ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯂꯣꯏꯅ ꯆꯥꯎꯔꯕꯅꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯐꯕ ꯅꯨꯄꯥ ꯇꯥꯡꯕꯅꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯌꯨ ಲಾಯರಬ ಒರಸು ಕಾಯ್ದೆ ಹೈನಲೋ ನಂಗ್ ನುಂಗಾಯ್ರಗ ಲೋರೆ ಹೊನಬ ಕನ್ಬ ನುಪಾದ ಲೈಯು ಯು ngaubu nupada leidu saru lesabi makhoyani noi mamagi wada machani na nopadu uraga nokanu ne noibo imana hairise noibune phahaningduna hairibani melei tapna ima nasaidi mapok sigi lesawyuna sikrage ai luhongloi aduna kaisu khandreda nupagi matangda he madu yaba natte ko matik chaba nupa amane imana thigani ichagi bu kai wat kani ha ichada kai awat pa leiduna nupa phangoi doino nangi dine nupa thiba waroyi tu adu da phami ba nupi suning da be dugin imana matha sariba mama na mangonda mo sinduna ngang ba horak pa sida tharik ado machin tum thokduna lei ingonda mo silakle noi gi wari do ay yawzaning de noi dup sana zau asam tawna mahei magi thokpa tawna duna leirami aduga chak ising chaba loiraduna meleyado mayumda thinbirakle asuk thengraba phawba mama leibado laklamde mama leitaba yumzaw aduda matomta lehoba mahak pamdre adubu leitaba yade yum thadokduna migi yumda leiba pamjade tharik tapna nangmu yagadro mi sukanamta leite ima swalatriba male aikhoiga mukpunna chalasira yarani eta ima soidana halangrani
ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩꯕꯨ ꯊꯝꯃꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯃꯦꯂꯩ ꯑꯗꯣ ꯊꯣꯡ ꯆꯦꯅ ꯂꯣꯟꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯊꯟꯇ ꯂꯩꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯁꯥꯗꯨꯗ ꯅꯤꯡꯉꯣꯜ ꯀꯥꯗ ꯇꯨꯝꯅꯕ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ इखंग खंगहौदुना नोंग अदो नोंथांग यावना कन्ने हेक्ता खाई खंगहौदुना तारकपदुदा कीदुना मसादो निई तंजा अदुदनी युमयाई का अदुदै नुपा अमगी खोंजेलदा नंग हलकलेदना मेले नंगबुनी अइना ngasai de ngairiba nang lakpa ngaiduna ai lerapani hojikte ai ge wawa koklani khangprek khangi tu su khyau launa chongi tawrakliba matawududa mele kiduna kanna lawi nang kanano ha nang kanano mi leitaba yum masjid leramliba nang kanano hole kai huran ba changi adobo pambai leite matang chadana tarakpa nong aduna magi lauzaba do buta khidre melei thuna yangna mapalom da chenthui adobo nupa ahum mari changduna magi tungde inarei mathwai hingna ba cheli adobo lambi da khudi thiduna sorok lambi du du tusinduna tarami chawrela do melei gi manak nangna changsilakri magi sarak tamnaba haiduna melei leimai eduda phamsit situna chali nupa aduna yam thawayu sitana nang hauji kadai da chengani nang bu kanana kanbigani nang se aigini aigi namana ingonda sel loduna nang se ingonda pithoraklaba law akhuyumda chase wahai khara du tabada melei mama leima dubu yamna warore machabu mingonda yonthokpa kayanda phatribano yengo haina melei kaptuna nang adu mai tawgano najan magni khalo ai hi thawai ta sikan biyo ai nangi ta loy hoy bangam loy najan ni di noi adu mai tawgano tade taroi haina lepi nupa mayam aduna maramdi sel pikibado sel machanati tanja adu mirak narak yengduna melei do kanna mu cheli nupa mayam aduna tungda kanna tanarakli minungsi poktaba masagi da khanba chawrel aduna nupini kauthoba makhai lakminaba nupa amadai timenta aduna kanna hekta langi ta aduna paladuna meleyado khudak aduna leimai da takre saji masa phabagumna phakhirami tanja aduna lekai gi miyam thorakle melei da lauduna chenbadu taramale asum tawna uchinna sina meleima gi thawai du dikal hore aduga leima aduna phaduna miyam na warakle achamba thodok amanate aduna ningthau manakte yore wafam ase miyam gi wa tarabada mara leiba makhoida ahak pacherak piba haina yanarami aduna phattaba nupa macha anina khudak aduda thori yanduna hatpa aduga leimana mapunsi chuppa kaisum sangda thamnaba haina yanare melei ikaibana loire amadi mahak suinai bi haibado oirami hingningbagi asa ama leiraktre aduna yumdei mapan thoktre asomdana hiyai madi melegi wakhal aduda angauba haibada oirabani aduna mama thagoi gi mafamda wafam khara phongdokche thagoi nokmi ichana pamna badi kaide imadi ne soinai bi oirabasu nathamoi aduna khoidai ji haina laurabadi imadi ihade yare hiyai mama gi wa tarabada yamna harause asum tawna hojikti hiyai aduna namdana meleiga lohongnaba matam leble melei yaningda ikai yarami nongmagi namini tharik mama machado melei hoida laklami ibema nangi awaba haibado loirabani nang nungai taba kaisu khalanu hojiktine nang nungai na leiradawni ita nata aise soinai bini asigi mathakta aini ningthaugi taloi hoibada matik yamna chade do aduna aini lohongba se pamde chawbirade melegi wadu butaraga he madu yade taibang mapuna nangi neraibak asidane asum thoklo tambagini icha sidi aikhoi mayam leirisidi kaigi nangna wagani haibage aikhoi nangi nanakta toina lakani ko nang nungai tamba wakhal khanganu melei khumje tumin leire asum tawna hojikti hiyaril amadi melei miyam khangna luhongre ningthau hiyaril mabu soinai bi laukiba ningthau haina miyam aduna aduga melei mabuna laibak phabi ningolni haina mayam singna haine asum tawna hojikti matamgi khongchatna nongmagi asum chatkibana melei gi mapari ma phangduna mapuroibagi marum thupna
ꯍꯤꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫